Hello ma'am, kurumjai ma'am ngasine ko pandi lereba. Ada iromba di chaning iromba sine ai thangjing ga chaning ba to thangjing di phangdrabanina tangkhai ma melage tangkhai ma na thongage. Ada ma'am aina pan se phajana chama bane aduga ne khok ta bida hapchale phutlani. Pan nga ga thongke to bani ma'am. Ado thabam tawning da ba pan kheling da bani na khanbi ganu ma'am. Sine ne yamna su thui adu khutsu hakasadi ai di khut yam hakase ba duna ne maku yaraga dum phuchale ma'am ai dong to basu mi adum leiram gane ne khanbada aduga ne pressure cooker da kitang yatle ba ko khathuna munna ba duga high heat ta taraga ne ahumla kam thoe ya mundabi koi gi 80% mo cook to ba haitare mayam kam thoe kam ba du utre yam sangal so video sangmale ta hareba adugi maku se lok thoani adu loiba matungda aina nga tawraga thamba khara leye aduga phasana thongbu charake yam hauna sise mayam khokpa lore aduga ne panse yam kana pikpa soide yam kana sawa soide adisu kitang hena hauna ba haidi masala gumudo phasana marak changna ba ko tangkhai ta thokpira aina kitang sai phut pada su yat khibane ba ko ado sumaina mayai mayai tangkhai ta thokpire ai pan khuthong se aina sum thong jabado ni ko tuisi mayam yengbiyo hawgadaba manbra nataga mandabra ina ado hawti yam hawbane ya thokpa lore mayam aduga ai thaw khara heire aduga sumaina khara spread bisne paksande ba aduga inga saigi pan ina kam thokibado ado thadaraga ne yamna ui launa ngobana taba haife mathak makha se koi gi kitang ngok thokpire taw ba haigadra taw maksu nate kitang ngok thokpi ba haidare ui launa ba ado sumaina kitang pan se hana kitang ngok thokpi basina ne thongba yam hawbane sai hujikan thangjing yam chaning ba haidare thangjing chaning heta thangjing yam tuppa chaning na taba koi morung met ba ma iroma da yawbudo dam chaning ba thangjing sa song phangde sare nong da thangjing phangde mem ya sala aduga lokthok pirani sumaina kidang koi ki khuijal lakpai type da ne masak se kidang oirak pane adu matang da dum lokthok pirani ngobati pura ngobana taba adu loiraba matungda ai thongba haujarage ujarage ngasagi sigi thawsida ne ko adum thongage ma'am maru marang yam thakta bida aidi areba khara thaaga hojikti kaleni na ko yam thaksala so hawreba aduna ina jira khara thadare hing kharaga aduga tezbata khara thadare aduga koi gi keno se onion se haidi tilho se ama soira hapchale tilho sina kitang hana munnaba hana kitang ngobiren manna tadi mase munra yam thumbane hinjang da koi gi tilho he mundraba ja dum hawtre thumme ba mangwanda akumai gi koi gi chini gi saruk yawa ba aduga singa chanam gane kitang ama sukaire yam paste makti nate paste le paste oya to ge ko thang kino ga khabai ga selak pai tara tuna tawandana aduga ne amuk ngawre ma'am aduga moro ate ba khadak sele khamen se ba khadak sele khamen se sine amma aduga sina phadigom powder machu maru marang se phachana bo mullaba maroiga hinjang dum hawre aduga si sina ne fish masala khara happe ai khang sina sauba khabe sina pikpa da khabe da paisali ne aduga si sina koi gi kashmiri lal misab do khara saba hinjang masu pha phasan ba se si khara ma tha he aduga ai gi thakada marang loi sele aduna ina kitang ising hairaga ne
medium da thawa phajana lole akhoi gi maru marang myam se munnaba ado khitang khitang oily oira di mathakta thawu tawkhaladi mulabne hari bo kha thakchale aduga sijina hawa phadigom ne hingonde khara hiure simas thakchale aduga matang sida aigi ngasagi pan aina ngaugi bodo se hapchale aduga maru marang sigane kitang hari manu marang se pan se changna bang hang hobire khumjalaga minute ani ahungum haitare adugi minute se loi changamani to changeba asa changadre ma si matang se ising sahalaga thameko nga di haptri nga tawbodi utre kaino da nga dadi ngarang na ina tawtho thambane ba to ina thongage da ina khanba haitare ising hapchale ising se asabane ina hapise ina ising asaba dum hapche habado ising asaba hapana temperature down oide aduga hinjang se hole ba aduga thumtha ki bro thange thumtha ko ma'am fazana video do loiba fazana haidi yeng hok to bugum bo ba mina thumtha prane thai ba thumtha tani kamai hinjang thonggani aduga sawale matungda yinga khare leije nga se hapchale nan Sunday market dai lerpani rongni ma'am haude awe khara ma chagrabane ba mari manga le howe to hapchale aduga hawai da som thongle ngasidi si hon thongage na thongabane aduga singmana khara heure sina manam nuksina khara hapchale aduga khumjalaga fajana munna thongbire maina medium da thamaga haidare masagu fajadra yam hawne adu pan dun hawre de moina hawre khigi pan da chak chak lobi lei mon da bi lei dana ko adu ai si pan je masak phajeba mukhi pan ai duro khangdi ado aduna ne ina khara man nei khaire khara mana mapon ta hale khara mana kitang kitang mapum ya hole mapum chikpo ji pan je hawi dana ko adu yam hawne me loisalagi matang se mehi su yasale aduga phadigom khara thakchale aduga muthatlaga minute amani akhoi phadigom manam adagi injang se kitang rest tongna ba thamma ke tawna adula matungda injang hapa do ucharake muthale me injang se pura nangzala drengo ma'am hawdo manbra hawni isam chamna pan phutoga pura thongba yu hota si style si tang thonga chabio ma'am hawbane hawraga di haibiro nangi indem paknam du so hawe ani mi ma'am ma haire to mule to aduga chakluk thire koigi singju kari oi ma tawre aduga maire na mangale aduga hojiki panga nga khare leijabdo yam leijaba nate da sum maina utke khanba nate ba sadu suro utlage da phone su yare na saina yam thin hawbane kitang phutoga kitang ngauraga pan thongba yam hawbane mayam nga yaudras dum hawbane amtang try toroga yengbiyo adu haibade hena kai upai try to bi bade hoina aduga aigi video yam harawna yengbiri ba adagi harawna yengbiri singbu thagatchari aduga loisilege mayam ngasigidi aduga mathang phone se mung yarudrabane ado yare mathang video hapcharage thank you